Imphal East District Lamlai Assembly Constituency gi manung channa maitai singna khundaba mafam singda kuki khutlai paiba singna nongmai kapsilakpadagi mafam adugi miyam mi painarure haire Impact News na fangba pawda kuki khutlai paiba sing aduna ngarang numidang pung 9 ga minute 10 rom chatpa aduaidagi sana sabi thamna pokpi yaingang pokpi santi khongbal amadi sabung khok khunau na chingba maitai singna Kundaba Khulsingda Nongmai Kapsilakibane Hiramasigi Mari Lainana Sana Sabidagi Waikom Bijoy Koba Kunja Amana Fongdorakpagi Matungina Kuki Kulai Paiba Singna Pung Amarom Leptana Nongmai Kapsilakpagi Tabak Chatharakibani Mafamadu Dalaiba Security Singna Kut Hanbadagi Nongmai Kapsilakpa Adu Lepkibani Hairi Me Humdagi Tokliba Irang Asina Maram Oiraga Mafama Sigi Maitai Singna Kundaba Khulsingda Tatana Nongmai Kapagi Tabak Asi Chathaduna Lakpana Mafama Sigi Miyama Numidangi Matamda Mipai Pokli, Maramasin Lainga ki Maikay de Kisu Kul Singa Sigi, Kunja Sing Bungak Pinaba State Force ki Posa Mahang Biuhaina, Bijoyna Lainga ki Pukning Chingsilakli. Sigi hogja sam targa moina sam kapaga moijibu khoina kirga selaga di akhoi je mafam kaidino ba khoina hujik sarkar sembi doije red zone sana sabi yaim popi sana sabi makhala ka red zone na moina poster theleko temsung red zone harga red zone ki thabak amada sarkar to bideba sarkar se waroba khalai je misang mikhai nai bikano jingong sia da leiba akhoi public sti mi natra braba town da leiba khakta da mi raba jingong sia da leiba agi border ngak sari ba agi khundang agi iramdam agi yum ngak sari ba khoijibu Minata tardi, Moina Hogja Sum Toraga, the Aquidi, Labam Sabam, the Aqui guideline, Sep, Aquidi, the Mutamating Pamela, Tammy, Aquidi, Cielani, Matam the cookie, the Pitomas, Hiraba, Yum in Golze. Aduna, Sarkana, Sigit, Cano Zek, Tangi Young Selani.